ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯊꯝ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯂꯥꯏꯈꯣꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯖꯦꯁꯤꯕꯤ ꯑꯃ ꯍꯥꯏꯕ ꯇ꯭ꯔꯛ ꯑꯃ ꯊꯥꯔ ꯖꯤꯞ ꯑꯃ ꯃꯩ ꯊꯥꯔꯝꯂꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯑꯆꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯁꯦꯁ ꯑꯣꯏꯔꯣꯏ ꯏꯟꯗꯤꯌꯥꯒꯤ ꯌꯥꯏꯐꯅꯕ ꯃꯅꯤꯄꯨꯔ ꯀꯌꯥꯝ ꯀꯨꯏꯅ ꯀꯠꯊꯣꯛꯀꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯅꯥꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯛꯅꯥꯏꯔꯕꯤ ꯕꯣꯛꯁꯔ ꯑꯦꯜ ꯁꯔꯤꯇꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯤ ꯃꯣꯔꯦꯗꯒꯤ ꯌꯥꯎꯅ ꯂꯥꯟꯖꯦꯟꯅꯔꯛꯄꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯅꯤ ꯅꯦꯁꯅꯦꯜ ꯁꯕ ꯖꯨꯅꯤꯌꯔ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟꯃꯥꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯤꯇꯩꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡꯅ ꯀꯥꯏꯍꯧꯕꯒꯤ ꯊꯕꯛ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ ꯃꯇꯝ ꯈꯔ ꯀꯥꯞꯄꯛꯇ꯭ꯔꯦ ꯍꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯆꯔꯛꯇ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯊꯝ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯑꯃꯁꯨꯡ ꯂꯥꯏꯈꯣꯡ ꯃꯤꯇꯩ ꯈꯨꯟꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯗꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯇꯨꯅ ꯀꯨꯝꯊꯔꯛꯂꯒ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯗ ꯁꯤꯖꯤꯟꯅꯕ ꯖꯦꯁꯤꯕꯤ ꯑꯃ ꯍꯥꯏꯕ ꯇ꯭ꯔꯛ ꯑꯃ ꯑꯃꯁꯨꯡ ꯊꯥꯔ ꯖꯤꯞ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ ꯖꯦꯁꯤꯕꯤ ꯗ꯭ꯔꯥꯏꯚꯔ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯆꯤꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯀꯨꯝꯊꯔꯛꯄꯗ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯇꯨꯅ ꯂꯩꯔꯝꯕ ꯁꯤꯟꯃꯤꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯗ ꯁꯤꯖꯤꯟꯅꯕ ꯖꯦꯁꯤꯕꯤ ꯑꯃ ꯍꯥꯏꯕ ꯇ꯭ꯔꯛ ꯑꯃ ꯑꯃꯁꯨꯡ ꯊꯥꯔ ꯖꯤꯞ ꯑꯃ ꯃꯩ ꯊꯥꯗꯣꯛꯈꯤ ꯖꯦꯁꯤꯕꯤ ꯗ꯭ꯔꯥꯏꯚꯔ ꯆꯥꯎꯕ ꯀꯧꯕ ꯌꯥꯝꯕꯦꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯦꯜꯂꯛꯄꯗ ꯂꯃꯥꯡꯅꯗꯨꯅ ꯉꯥꯏꯍꯥꯛ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯄꯥꯎ ꯇꯥꯕꯒ ꯈꯨꯟ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯑꯆꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯣꯏꯔꯣꯏ ꯏꯟꯗꯤꯌꯥꯒꯤ ꯌꯥꯏꯐꯅꯕ ꯃꯅꯤꯄꯨꯔ ꯀꯌꯥꯝ ꯀꯨꯏꯅ ꯀꯠꯊꯣꯛꯀꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯅꯥꯌꯥꯏꯃ ꯃꯦꯒꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯄꯨꯟꯕ ꯈꯣꯔꯤꯔꯣꯜꯒꯤ ꯃꯥꯂꯦꯝꯒꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯁꯪꯕꯥꯅꯕ ꯈꯣꯔꯤꯂꯣꯏ ꯃꯤꯡꯊꯣꯟ ꯑꯃꯗꯤ ꯃꯤꯊꯣꯏ ꯊꯧꯒꯜꯈꯣꯡꯉ ꯃꯤꯡꯊꯣꯟꯒꯤ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯥꯟꯇ ꯈꯨꯔꯥꯏꯖꯝꯅ ꯏꯕ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟ MDU ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯄꯨꯟꯕ ꯈꯣꯔꯤꯂꯣꯜꯒꯤ ꯃꯥꯂꯦꯝꯒꯤ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯏꯈꯣꯝ ꯃꯩꯇꯩ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯈꯥꯒꯣꯛꯄꯝ ꯈꯝꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯗꯣꯛꯇꯔ ꯂꯃꯥꯕꯝ ꯒꯣꯖꯦꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯔk ꯁꯅꯥꯌꯥꯏꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯋꯥꯕ ꯅꯪꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯄꯥꯡꯊꯣꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯦꯞꯀꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯐꯤꯚꯝ ꯌꯦꯡꯂꯨꯔꯒꯗꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯁꯦꯁ ꯑꯣꯏꯔꯣꯏ ꯂꯣꯏꯅꯅ ꯌꯥꯋꯣꯜ ꯂꯨꯐ ꯑꯃꯅ ꯄꯤꯁꯀꯤ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀ ꯄꯤꯁ ꯇꯣꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯌꯥꯋꯣꯜ ꯂꯨꯐ ꯏꯍꯧ ꯑꯗꯨꯒꯤ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯄꯣꯖꯤꯇꯤꯚꯇ ꯂꯥꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯛꯂꯕꯗꯤ ꯑꯆꯧꯕ ꯈꯨꯔꯧ ꯊꯥꯡꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯂꯣꯏꯁꯤꯟꯕꯒꯤ ꯃꯊꯧꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯈꯤ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯁꯤꯗ ꯑꯩꯁꯨ ꯌꯥꯎꯕ ꯐꯪꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯆꯠꯅꯕꯤ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯕꯁꯤ ꯂꯩꯄꯥꯛꯀꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯑꯦ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯃꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯒꯤ ꯀꯟꯗꯨꯁꯤꯞ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯂꯩꯕꯅꯤ ꯊꯣꯛꯑꯦ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯇꯤ ꯃꯗꯨ ꯐꯥꯠꯇ꯭ꯔꯤꯅ ꯈꯜꯂꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯉꯥꯛꯀꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯦꯞꯀꯗꯕꯅꯤ ꯇꯧꯋꯦ ꯇꯧꯅꯤꯡꯉꯥꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯍꯥꯏꯁꯦ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯄ꯭ꯔꯣꯁꯦꯁ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯣꯏꯔꯣꯏꯅ ꯈꯜꯂꯦ ꯇꯝꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯆꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛ ꯑꯃꯗ ꯂꯩꯕ ꯐꯤꯕꯝ ꯀꯌꯥꯝ ꯏꯐꯦꯛꯇꯤꯚꯂꯤ ꯃꯗꯩꯗ ꯃꯣꯅꯤꯇꯔ ꯇꯧꯕ ꯉꯝꯃꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯍꯥꯎ ꯃꯁꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯅ ꯀꯌꯥꯝꯅ ꯄꯨꯛꯆꯦꯜ ꯂꯨꯝꯅ ꯄꯨꯛꯅꯤꯡ ꯂꯨꯝꯅ ꯏꯂꯦꯛꯁꯟꯁꯤꯗ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯒꯦꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯍꯪꯅꯔꯝꯒꯅꯤ ꯈꯜꯂꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯏꯕ
ꯀꯥꯟꯇ ꯈꯨꯔꯥꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯃꯥ ꯍꯥꯏꯕꯁꯤ ꯃꯈꯜ ꯌꯥꯝꯃꯤ ꯄꯣꯛꯄꯤꯕ ꯌꯣꯛꯄꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯏꯃꯥꯅꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯏꯃꯥꯕꯨ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯄꯤꯕ ꯑꯗꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯥꯛꯄꯗꯧꯅ ꯇꯧꯔꯤꯕ ꯏꯊꯛ ꯏꯔꯥꯡꯒꯤ ꯂꯝꯗꯁꯨ ꯈꯔ ꯃꯈꯩ ꯁꯥꯐꯅꯕ ꯃꯦꯁꯦꯖ ꯄꯤꯕꯁꯨ ꯌꯥꯎꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯀꯌꯥꯗꯁꯨ ꯑꯆꯧꯕ ꯊꯧꯅꯥ ꯑꯃ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯔꯤꯂꯤꯖ ꯇꯧꯒꯗꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗꯁꯨ ꯄꯤꯒꯗꯕ ꯃꯤꯑꯣꯏ ꯅꯤꯄꯥꯟꯗꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯔ ꯍꯥꯏꯖ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯏꯃꯥꯁꯦ ꯃꯈꯜꯁꯤ ꯌꯥꯝꯃꯤ ꯏꯃꯥꯒꯤ ꯃꯈꯜꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤꯕꯁꯨ ꯏꯃꯥꯅꯤ ꯌꯣꯛꯄꯤꯕꯁꯨ ꯏꯃꯥꯅꯤ ꯃꯥꯂꯦꯝ ꯂꯩꯕꯁꯨ ꯏꯃꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯃꯤꯔꯥꯏꯅꯗꯅꯕ ꯑꯗꯒꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝꯕꯨ ꯃꯤꯔꯥꯏꯗꯅꯕ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯔꯥꯏꯗꯅꯕ ꯑꯗꯨꯒ ꯌꯣꯛꯄꯤꯕꯕꯨꯁꯨ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯗꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯃꯆꯥꯁꯤꯡꯅ ꯃꯃꯥꯁꯤꯡ ꯃꯤꯔꯥꯏꯔꯛꯄ ꯃꯄꯥꯁꯤꯡ ꯃꯤꯔꯥꯏꯔꯛꯄꯁꯤꯡꯁꯤ ꯎꯔꯀꯥꯟꯗ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯎꯠꯅꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯏꯃꯥꯕꯨ ꯈꯨꯔꯨꯝꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯆꯠꯅ ꯂꯣꯟꯆꯠꯇꯨ ꯃꯥꯡꯗꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯒ ꯏꯃꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯈꯣꯏꯔꯝꯃꯤꯕꯒꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯑꯩꯈꯣꯏ ꯏꯃꯥ ꯑꯁꯦꯡꯕꯗ ꯈꯣꯏꯔꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯀꯣꯕꯔꯗ ꯍꯥꯞꯄꯤꯁꯤꯁꯨ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯇꯣꯈꯥꯏꯕ ꯀꯨꯀꯤꯒꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯄꯥꯟꯗꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯝꯍꯦꯟꯕ ꯀꯨꯀꯤꯖꯣꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯂꯥꯟꯗ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯂꯥꯟꯖꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯈꯤꯕ ꯅꯨꯄꯤꯃꯆꯥ ꯑꯅꯤ ꯂꯧꯔꯦꯝꯕꯝ ꯑꯟꯖꯂꯤ ꯗꯦꯕꯤ ꯆꯍꯤ 19 ꯑꯃꯁꯨꯡ ꯆꯅꯝꯕꯝ ꯂꯥꯡꯂꯦꯟ ꯆꯅꯨ ꯆꯍꯤ 13 ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯍꯨꯝꯁꯨꯕ ꯁꯕ ꯖꯨꯅꯤꯌꯔ ꯕꯣꯏꯁ ꯑꯦꯟड ꯒꯔꯜꯁ ꯅꯦꯁꯅꯦꯜ Boxing Championship 2024 da saruk yarugadawri Lorembam Anjali Devi More Ward number 5 dagini aduga Chanambam Langlen Chanuna 𝐂𝐸𝐶𝐷 dagini makoi ani irang marakta Sarita Regional Boxing Academy SRBA da cell tingdana leihanduna boxing tambirakhibani Sagnarabi boxer Laishram Sarita amasung mahaki mapuroiba Songtham Thoibana ngakpi senbiduna boxing tambibaga loinena academy asi lanjenaraklaba nupa macha amadi nupi macha singi changjafam ama oirakrabani hari ngasi angang singasi hayeng Mars 19 dagi kunmanga fawa Greater Noida da chathakadoriba championship asida saruk yanabagi damak Imphal airport da Coast Sarita na thindokpa laki nupi macha ani asi yauna SRBA dagi naha oiriba boxer taret amasung atai tongan ba boxing academy sing dagi angang 15 gapunna hayeng dagi hogadoriba tournament asida saruk yanabagi damak ngasi Imphal thadokre lanjen naraklaba boxer nupi macha ani asigi matangda Sarita na asumna hai Manipur nadi ngang moi kunni thoi chakadaba post ahum bak moi kun ma sa kadawa haji phangda khodi me gi rang du dagi angang sing se jik moi ne se chakadaba angang ani se amana more dagi amana iko adom side dagi ai dare moi se Manipur haji thoi bi rang se da moi se mai makai leita ga gi mai thado ga moi se lanjelakpa adagi likem dagi aina sumaden bang chappa matam da likem se dagi aina moi sana boxing pambra boxing maram da oi sana ni adi aina ta chachena moi sana ni ne tawraga moi likem dagi moi tara moi ne khala por ne da musu koi ne di yamna haidare yam da ba matam yam da haidare matam yam sang long da ngang ji jam improvement lai kan da sai Manipur goi ne moi ni represent of Manipur sa Ngasigi 𝐶𝐸𝐯 Salam Laikai da leiba 𝐶𝐸𝐯 Ward number 3 Community Hall da CPI 𝐶𝐸 Local Council gi Yankai Humdoi Suba Local Conference pangthokre ngasigi conference adu da Hana Manipur lengakta Minister Oiramba aduga CPI National Executive Member Oiriba Dr. Moirangthem Nara Hana Manipur lengakta State Minister Oiramba TH Tomba Hana Manipur State Council CPI gi Secretary Oiramba aduga lakadoriba Lok Sabha gi Mikhalda Inner Manipur Parliamentary Constituency da CPI gi Miref Gadoriba 𝐿 Kumar, Executive Member CPI Manipur State Council Thoiren amasung CPI gi luchingba singna thoram mapu sing oina saruyaki Dr. Moirangthem Nara nahai malemda manaba khunai ama purakna bagi damak leiriba Communist Party asigi wakalon ekoina khangminnaba mathautai manaba khunai amagi damak mangzal thana changsin khraba Communist ki lengak leikraba levak singda asuki matik chakhat lamzel da su mangzal thana chatkre Communist Party asidi ngaihaki oiba mikhal thengnana bagi damak thorakpa political party amani
nate haiki mikhal asida miref oigadoriba Satin Kumar na hai Manipur da thokliba lan asida miyoi lising manga henbagi mayum makai mai thadok pikiduna relief camp singda wana changsafam loduna leiri miyoi chani henbana hatok pikre lan asigi mingda center lengakna Central Force listing homfu hena thazilakre center na lan asi khambige harabadi nahana khamba yarabani center da paliba Narendra Modi na luchingliba lengak asina mabukchel seng na lan asi khawna ba thavak amata tawdre suspension of operations su chatnariba kuki militant yauna Myanmar dagi changsil lakba People's Defense Force PDF singa punnal landarakliba asida center na tharakliba force sing asina su lan khamdri makoina lan khambangi mahuta kuki singna nomai kaptharam laga mitegi khungak liba singna khut handuna kablakpada kuki sing soktana bangak pagi maongda leiriba asi center lengaki manungda aronba thawong ama lei haiba asi masana taksarabani lan khambi draba BJP gi lengak asi amuk khanna halaktana ba ekoi puna ware minaraga BJP gi MP amata mai pakhandana ba ware minarasi fongdoke yu thakbasina tumba yadana bagi achoba masak ama ohle haina 𝐍𝐶𝐻 founder Dr. 𝐅𝐾 na fongdokre wafamasi si 𝐍𝐶𝐻 wangkhaining tempo krima palna sinjuna World Sleep Day 2024 Good Sleep for Good Health haiba hiramda porompat Kongpal Kongkham Lekai da Leiba Yening Daycare Center da Pangthokiba Thoramga Mari Lenina Fongdokibani Thoram aduda Imphal East District Chief Medical Officer Dr. L. Indira Health Services ki Additional Director Dr. 𝐂𝐲𝐻 Susaruyaki Thoram aduga Mari Lenina 𝐍𝐶𝐻 gi founder Dr. 𝐅𝐾 Nahai Haksang fana thamnaba chang naina tumba mathautai Chaba thakpagi matam naigadabani chahigi matung inna tumbagi matam su naigadabani tension leiragadi tumba yagande adubu tumba yadaba sina amuka hena tension hengat halli mi amana tumbagi guli chage harabadi doctor na iraklaba matamda hidak chabiyu doctor gi ayaba yaudana hidak chasin bana isada ana e kaya pokhali maru oina hauzik matamgi mama mapa singna angang singda larik pahalibani haiduna ahing athengba fawba larik pahallaga thamba tawbiganu ayuk anganbada amuk haudoklaga larik pahanbana angang dugi brain da pothanaba matam leitabana oirakpagi leina nagali ngapigani orakpagi leina nagali loinana daycare center asi lan lak chungai mamangda hangdoktuna miyamgi thabak pangthokpa horamlei adubu irang asina maram oiraga hozik fawba leptuna lakli makatana daycare asi lakliba April amadagi nauna amuk mathok pangthokpa horagani yening daycare asi yumgi ahal oireba sing senabinaba leitaba singi oina hangdokpani Ayuk pung mapandagi nungtil pung mari fawba mathau pangthokani imung amada gari leitaba singi oina van service su thamli kanagoma miyoi singna pizariba mobile number 7005233046 asida call tawiraktuna lauba lakpa thinnabagi khudong chaba adusu piri haiki tumba yadaba singa mai manage tawdagi habise adula thameta assignment dema thabiba tumba yadaba kari kai ba tumba ni city luxury ni kothari ni thabo daitana tumba ni haibe langani ko tumba si kumsi macana mani koi imyo kumsi ki sarvong thopagi amadi tumba ki matam sina oidariba aduga saruk ani mana koi tongai myam sinong gadori koi na gari ema dimapur dagi manong thorpakanda letan thorpasi pakyaude rai da rumba patharaga gari sumaka pathali base mi duna sai sinsaba loina gari ni sumagi jing to akta pidale gari rumba ga thai da sing da so apa mi kuliat yaw thamida adumai tawdana kursi function si ek kokadai na si pawsi bigun holiba heart sor holiba lungs hatta lepe ya ba 𝐂𝐸 masisu prale kan babangnadragasu naga ko tha dragadi kursi si endadori amu thakta heart attack kadori ni amu thokta bibi mangala kadori ni diabetes na kadori ni atan bami hola kadori ni aduga paidi na koi sakalaki ba atam aroina ikalaki ba dancing directors to music jadi memory power concentration power asina si komangi ba tumbe ba nakal Kunai ama chawkhat hanaba khonabada mahairoi singi punsibu achumba lambi da lamjingba mathau tai haina Manipur University gi Registrar Professor W Chandrababu na fongdokre wafama singasi chingmairong da leiba classic grant ki Imperial Hall da High Care na sinjuna pangthokiba Manipur Education and Career Conclave ki thoramga mari lenena fongdokibani thoram aduda Kanan Devi Memorial School pangai gi principal Ngangbam Gozendro Kindergarten Montessori School gi tagyal gi founder Dr. Faneshwar Longzam
यूनिगुरस के चीफ एग्जीक्यूटिव ऑफिसर ऋतुराज गोस्वामी अमदी देसाम के एजुकेशन सेक्रेटरी ओइनाम रमेश सुसरुया के प्रोफेसर चंद्रबाबू नहाई लमदमासीदा लैरिबा महाइरोई सिंगु माई पाकपा ओइहंदुना लमदमासी सौखटपगी लमजेलदा खुमांग सौसिननबा करियर काउंसलिंग असी पांगथोकलिबनी महाइरोई अमना मसागा चानजबा लंबीदा चंगसिननबा मखोगी अहिबा सेनफम खंगदोक्तुना करंबा करियर लाइन गा चानगनी हाइबा थिदोकपा मथौ ताई लमदमासी की अकोइबगी फिबम अमदी अवाट अपागा चानबा career opportunity thidoktuna hawgalakliba mahairoi singda kanaba kaya fanghaduna makoigi tungi punsi semtuna lamdam asi chakhatpa khunai ama oihanbada achoba mating pangba ngamgani amade public policies studies ta focus piduna lamdam adu sotharakpadagi kanba ngamgani public policies studies course asi yamna mathau tai sakhatpa foreign countries singda public policies studies tamba haukiba Kuirabasu India dadi Europe kuidri maramasina career counseling conclave ase sinduna lamdamasigi tungi yumbi singda gyan tahanaba mathau tare haiki. We have experienced this career guidance and career counseling concepts in the school. I visited some schools at that time. One of the beautiful school is the Brilliance at Dehradun, and where my son started his schooling while working in that city. So I went out there, and they basically hired some great psychologists in the school. That was, I'm telling you, at the time it was something like 2001, yes. I visited that school, Brilliance. Next to that is Brilliance. We have some random groups. Where you see great artists and film stars also came up from that school, William Group. So that time I met some of the great career counselors in that school. Some of them were psychologists, and some of them were basically trained in all other related fields, not only psychology. Tumukhong Wairangpurel amadi ithamgi akoibada nung lengoi pektuna honbagi thabak toriba tata drivers singdagi lupa lising nipandagi tara fawba illegal loduna sinmi sing otpire namduna tax lobagi thabak lepiyu haijuna ngasi maikei adongi merapai singna yaningdabagi khongchat chatkre ngasi Tumukhong Wairangpurel amadi ithamgi apunba merapai singna lengoi pekliba tata drivers singdagi puba thangba ngamlaroi daba lona yadaba tax lobigano miyambu otkano thabak ning tamna suhanbiu tax lobada mari lenaba singna mijeng sangbiu haiba banner paiduna Moirangpurel community hall dagi hoduna mafam adugi akoibada khongchat chatkre rally aduda saru yakibi merapai 𝐂𝐇𝐒𝐈 sinina hai kun ahum asigi miyoi sing ayamba nung lengoi peklaga hingnaba honabani masida nung lengoi hontok honjin tawriba tata driver singdagi lona yadaba mawngda tax loduna awaba piba asi laibak thibani tata driver sing amadagi lupa lising nipandagi tara rom illegal tax khomgatde masina maram oijuna sinmi sing awaba oire manipur da thogliba irang asina maram oiraga awaba mayuk naribani masida amuk tax kaya lorakpa asina imung manung hingba ngamdabagi film yawrakle asuguma tax lobagi chanabi asi athuba matamda lepiu tax loba tawbiganu thawang asi lepnaba mari lenaba singna sumijeng sangbiu karigumba makha chatharagadi akanba khongjang changsilakpa yai haiki nung lai hoi nia ga hinjabani sai sumyam je nung lai hoi nia ga tata thawbuna thawba lai hoi subuna suban nung khunbana khunba tawraga hinjaba pusini adubo asokto na hinga lairiba pusisida nung lai hoi khara sujaraga tata da bajingina tata da hapaga thawraga sasabasida kari tata amada moina lambi da tax lawbada tata amada lupa lising tare nipan change sumaina moina tax se adum lawbiraga laiba taragadi khong warang pe ithamgir paja jinje akhoi kamaina hingo habno akhoi adum suda bida kangaga siro habra huji tax to lawba helabani na kari jinju khitang lemjara kadana khanmaduna masa masu thakadabaduna moina dumaina lathopirabani na tata dai basulai moi jing maga chapha laikrabani na akhoi huji kangaga siro habra mari laina bajingna mutam miyang sangdi India lenga ka tangdu leita bagi wari sanariba Manipur gela holof ama oiriba pambaina luchingba UNLF ki chief of army sidaba mapu Elias Thoiba chief intelligence ingba amadi kadra amaga punna makhoi ahum ngasi NIA na fakiba yaning daba phongdok pakal lonina makhoi ahum condition yaudana thadura o khaina kaksing da meragi khongchat chatkre kaksing apunba mera pabi lupna sinduna kaksing sumak lekai lampak tagi hauduna national highway 137A da laktuna Kaksing Kaitel Foba Laklaka Amuk Hana Lampak Atuda Loishinki, Kongsat Aduda UNLF ki
ꯐꯥꯖꯤꯟꯈꯤꯕ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯗ ꯌꯥꯎꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ NIA ꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯈꯨꯟ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯃꯈꯥ ꯇꯥꯅ ꯈꯨꯟ ꯉꯥꯛꯄ ꯐꯥꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ ꯊꯥ ꯑꯁꯤꯒꯤ 16ꯗ NIA ꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF ꯒꯤ ꯀꯥꯗ꯭ꯔꯥ ꯑꯍꯨꯝ ꯐꯥꯈꯤꯕ ꯑꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯆꯨꯝꯕ ꯉꯥꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯁꯂꯨꯡꯐꯝ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛ ꯌꯥꯅ ꯆꯦꯔꯣꯜ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF ꯒꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁꯤꯗꯕ ꯃꯄꯨ ꯑꯦꯂꯤꯌꯁ ꯊꯣꯏꯕ ꯆꯤꯐ ꯏꯟꯇꯦꯂꯤꯖꯦꯟꯁ ꯏꯪꯕ ꯑꯃꯗꯤ ꯀꯥꯗ꯭ꯔꯥ ꯑꯃꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ NIA ꯅ ꯐꯥꯖꯤꯟꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯁꯂꯨꯡꯐꯝ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯜꯂꯒ ꯁꯂꯨꯡꯐꯝ ꯀꯥꯡꯌꯥꯝꯕꯦꯝꯒꯤ ꯃꯤꯄꯨꯟ ꯁꯪꯗ ꯋꯥꯀꯟ ꯃꯤꯐꯝ ꯑꯃ ꯐꯝꯂꯗꯨꯅ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯂꯨꯡꯐꯝ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯀꯤ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯤꯡꯕꯥꯏꯖꯝ ꯆꯥꯎꯕꯗꯦꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯆꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ UNLF ꯒꯤ ꯊꯧꯃꯤ ꯑꯍꯨꯝ NIA ꯅ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯁꯤ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯅꯤ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝꯒꯤ ꯐꯝꯁꯨ ꯄꯥꯏꯕꯤꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯃꯍꯥꯛ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ CM ꯕꯤꯔꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯟ ꯊꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯈꯤ ꯍꯧꯈꯤꯕ ꯇꯥꯡ 16ꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ UNLF ꯒꯤ ꯊꯧꯃꯤ ꯑꯍꯨꯝ ꯐꯥꯖꯤꯟꯈꯤꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯃꯁꯦ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯥꯟꯕꯤꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯩꯈꯣꯏ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯀꯤꯅ ꯂꯥꯟꯗꯥꯔꯛꯇꯅ ꯃꯩꯇꯩꯁꯤꯡ ꯑꯎꯕ ꯃꯥꯡꯍꯟꯅꯕꯒꯤ ꯌꯦꯅꯧꯃꯤ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯕꯒꯤ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯁꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯤꯖꯐꯥꯌꯔ ꯆꯠꯅꯈ꯭ꯔꯕ ꯊꯧꯃꯤ ꯑꯍꯨꯝꯕꯨ ꯁꯨꯃꯥꯏꯅ ꯅꯤꯌꯣꯝ ꯆꯥꯗꯅ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯃꯣꯗꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤꯕꯨ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯑꯣꯡ ꯑꯃꯗ ꯌꯦꯡꯉꯛꯄꯅꯦꯅ ꯂꯧꯖꯩ Manipur University of Culture gi Puwarida ahanba oina Tripura gi Agartala University da ngasidagi haudna numit mangani chupna pangtokadaba workshop amada Department of Thangta MUC gi mahairoi singna saruk yanabagi damag ngasi faculty members singamadi members of SPIC-MACAY Heritage Club MUC gi mihut singa loinina flag off ceremony ama MUC gi administrative block mamang da pangtokre thoram aduga mari lenina Manipur University of Culture Registrar L Radhakantan hai Manipur da hauzik thokliba irang asiga mari lenena haurakliba mahairoi sing amadi lamdam asigi mipung khudim na culture communication asi yamna maru oiba posak amagum khangdaba yadaba posak ama oire amaromda ekhoigi lamdam asi art and culture da mangzin thaba state amani hainasu miyamna hena masak khangnaribani hainasu phongdoki Music Grant Commission na hanadi hongsi se tharaga dum leibe koi ismin me kiga tawlaga heritage club ama koi tawnana bana the Honorable Governor, I China Chancellor, Manipur Culture, China Su, particularly speaking Heritage Club, Sina Navana, and higher labor. Masisa, I do get point of compliance when a high speaking makers, Sumi and Sun Kambia, University, Art and Culture, Kida, Yamna, Pangin Taba, do the work of labor, Yamna, Mamin Lava, Dugumba, organizing a more with Nina, Maduga, Kusandara, Manipur Culture issue, high art and culture. Masida based on culture the base of university mo oibani ani se khusamna ra masisami na bayam daka oina khanba hoji akoina laiba film sista koi intercultural communication si yam maru oiba haiba culture amaga magi lainari wasi fazana masi communication tawrakanda khangakanda amana mabu respect tawba haibasi yamna daka oiba maduki pandamda haiba hojiki leiba film sida daka leibanina masi yamna sanaba oina koi president aigi senior ni colleagues na ana haribadagi masi masoidin tawdaba yade haina koina heritage club se hek tawbaga koina 5 days koina koina visit train film sida koi workshop tawgre
Nakal Amaromda Speak Maike Imphal Chapter ki President Dr. Ibom Chana Hai Manipur University of Culture gi mihut singna sinduna numit mangani chubna tongan ba relief camp singda chathakiba workshop series aduda utkiba thangta gi fazaba performance sing adu ubada gi ngasigi khongchat asi mai pakna chatpa ngambani masi pumnamak ki credit asi mahairoi sing amadi Manipur University of Culture gi Registrar L Radhakant da piningi haina phongdoki Taratarate Mars की मणिपुर यूनिवर्सिटी ऑफ कल्चर की थांगता की ग्रुप अमा विशेषोरना चिंगा अगरतला जिला NIT अगरतला दा नेशनल विरासत अनुभव सीरीज आइना 5 days workshop में तौदुरी अदुगी दुदैदा for the first time in the history of Speak Making 47 years की existence is a थांगता होइना workshop तो भी उन्हें करो बसे सिंह हनबोइबा अगर सिंह कराई contribution हार्दा Manipur University of Culture na handa with mangani gi workshop series na matawgiba 5 relief camps ta thangta was also one of them madugi the clips me adu they am impressive with the national executive and national canona decided to have a 5 days workshop in this Grasha and Hope Series ko Election Commission of India na ngarang Manipur gi oina tangkak anida pangthokadaba Lok Sabha gi mikhal gi numit lauthokibaga lonena Manipur da su mikhal gi model code of conduct janaba haukre mikhal gi model code of conduct janaba haukibagi matung inna mari lenaba district magistrate singna mi siba yaba khuchu khulai thang ten paiduna chatpa amadi mikhal ga mai mari lenena 𝐁𝐲𝐰𝐬 sing da athingba thamkre masigi mathakta Arms Act 1959 gi under Section 17 gi makhada district sing da lariba license paiba nomai sing manak nakpa police station sing da pikhalangnaba mari lenaba district magistrate sing na ngarang order thokre Taranipan Suba Lok Sabha mikhal gi matam Election Commission of India ECI na ngarang lauthokibagi matung ina Thobal district ta su khudaktagi model code of conduct janaba haukre model code of conduct janaba haukibaga lonena district magistrate na thokpa order amagi matung ina district asagi tongan ba mafam singda thelamba lenga ki achievement singa mari lenaba hoarding amadi poster sing lokthokpa haukre amaromda district asida pangtokadoriba Mikhala Sida Model Code of Conduct Mapung Fana Chatna Hannabagi Matang Dangasi District Election Officer Gi Thausu Puriba Deputy Commissioner Hanthem Subasna Political Parties Singi Mifam Kauduna Watana Kray Mikhala Sigi Matang da Ekoigi Paumina Deputy Commissioner Akanan Unabada Mahana Hai Handaki Mikhala Sida Assembly Segment Taruk Leiba District Asigi Apunba Border Masing Lak Ani Lising Mari Chamanga Kunna Apunba Polling Station Chani Nifunipan the Bot Hadanagani Apunba Border Asigi Manung Danupa Border na Lising Marifudra Mapan Chani Nifum Doini Nubi Border na Lak Amaga Lising Manga Chani Homfuni Toini Transgender Gi Masing na Taramanga Person with disabilities na lising amaga chani marifutare ni chahi marifu gi mathakta leiba border na lising amaga sumna ani aduga nauna border da ming challaba chahi tarani pandagi taramapan fawda leiba border na lising mari chamri sumna ani ni mikhal gi notification Mars kunda thoklaga 𝐊𝐔𝐿𝐴 pisin bagi matam Mars kuntaret mikhal gi scrutiny na Mars kunipan 𝐊𝐿𝐴 lokthopagi aroiba matam Mars kuntra bot thadana bagi numit na April 18 ni aduga bot masing tivana June mari ni haina mahakna makatana phongdoraki Nina district asida pangthokadoriba Taranipan Suba Lok Sabha mikhal asi mai pakna pangthokpada district asigi miyamna district administration bu mating pangbiu haina mahakna makatana appeal tawraki Lakadoriba Lok Sabha 2024 election sida ekhoi Thobal district ta punna polling station chani ga nifu ga nipan legani chani ga nifu nipan sigi manungda Inner parliamentary constituency ki hoina polling station chama kulundoi aduga outer parliamentary constituency ki hoina ekhoi polling station chama kunmanga da ekhoi election pangthok jagani election ni notification koi district sigi hoina 20 March ta thokani aduga last date of nomination na 27 March ni scrutiny hoina tang kunipan March ta tawgani aduga candidate na withdraw tawagi matam pibasina koi 30 March ko pijagani aduga vote tawgodawa numina Thobal district ki hoina mayam ningsingu 19 April da mayam vote thadanagani aduga vote thibagi numina ekoi 4 June da ekoi gi khandak pangthokhiba summary revision gi matungina ekoi na hojik phawbada lairiba ekoi gi Thobal gi total electors si mi lakh ani ga lising mari ga changwa kunni masigi manungda nupa voter lising mau drama panga chani lifu hundoi nupi voter lakh amaga lising manga ga chani humbu nithoini
State asida tangdu leitaba fibam amada hanjil hannaba security force singna thiva humbagi thabak makhat chathaduna lakli ching amasung tampaki chingnaba mafam singda security force singna thiva humbagi thabak chathabada khutsu khulai kaya ngarang fagatre ngarang kangpopi district da thiva humbagi thabak chathabada 5.56 mm US made M4 assault rifle ama local made improvised projectile launcher amaga fagat pangamke Manipur police control room dagi thadorok patrol amagi matung ina tongan mafam chama kontra tarukta checkpoint sing hangduna achat awok sing check tobagi thabak chathaki amaramda national highway kontra taret amadi national highway anida security ge kanba section thoranga lunena nongmata tangai fadana changba polam sing pusilapa gari chamri hufumapan imphal lomda pusilakre Hauzik paugi merak tan natin break amatang lominasi 40 years of trusted diagnostic service, Babina Diagnostics. Welcome you all to UNAPO School Channel in Far East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko rin nahinglibasing tamagi manungda control to bangamlay. Urea creatinine wangbasu tamagi manungda hantaba ngamlay. Kung hamanungay tebasu numit mga nigi manungda fahan bangamlay. Pile sabadi nungsan nabasu jama de jama fahan bangamlay. Cholesterol wangba numit kunida normal oy bangamlay. BP wangbasu tamagi manungda normal oy bangamlay. Fatty liver oybasu tamagi manungda fagadhan bangamlay. Pumnamak natural oyba hida makalna laing jabani. Hakjang nasokadaba side effect amatalayte. Makata na hidak jabagi matausu tararoy. Hena kupaparogidamak ngasimak lengsin birao Diabetes Hospital Soibam Laikai Ayampali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking matungda mayam bataramna ukchari makataba pau pizari. Isana isagi lekai kunnamadi lamdam asibu ngakchenabagi pandamda same kiba MPDF Manipur People's Defence Force ki chama sumna ama suba battalion ki passing out ceremony ki thoram ngase Thobal district ki icham khunau public ground da pangthokre ngasi ki passing out ceremony aduda ipom gi General Secretary Rakesh Moirangte Pambaina Luchingba UNLF ki Organization Secretary Nongthon Fox ki General Secretary Angom Punil Kumar amasung Pambaina Luchingba UNLF ki General Staff Officer in Charge Jinga na mathang sina thoiba mithung thoramapu amasung akhanaba mithung sing oiki thoramaduda tongan ba CSO singilu chingba sing maira paibe lusing bi sing amadi miyamna saruk yaki bakal lunina ngasi wangang loi sing nasu ngasidagi mathau tauna ba ayaba piraba MPDF ki thomi singna miyamgi thabak tauba matamda thaksi khasi leina thakka khangna mathau pangthokna ba wafam singsu fongdokna ki mamangta February 13 charangpata MPDF semlaba matung mathangi numitagi icham khunau public ground asida training chathaba haurakibani numit kunni chumna training pangthoklaba matung leikai amadi khungak naba achetpa wasak lobagal lonena ngasidagi mathau haugadoriba MPDF ki chama sumna ama suba battalion asida nupi sing amadi atoba khundaminari ba khun singi naha kayasu yauri hari Puarida korudaba amba kalina tayna di iraga dum lehorgadaba adumba thawdok ama thoki bugna maram morga nin tamradabri haida kutta prai pairaga jangal da sahi kaya ama biro ko dum lotan leikro ekoi thona parabi china kunama singse hauji lotna leibo matam nate na koina miyam gi damta nin da mukurakani hedna
wasakliba ningido ngasigi miyam singsi yenabsingi makutta loinamukta angadore aduna nakhoi ningtamdo nataidena khutta pai kulai thakotena india lengaka tandu leitana lebi yana naidamukta mapan thola ga wari sabiyo hena laubini hoji situm lawi maraksidani narang nahanda UNLK oina lai thi bhai jabtare thoningdaba UNLK lani sanglo MPA gi luchin purel woriwa tochom sidaba mapu amadi chief intelligence officer lai mayung sharma amadi sergeant landaba mokoi ahumbo india lenga katangu leitana leibi yana biyanta yana chirul ina ka matunda namnong lam thage hairaga yednaba national investigation agency na manipur lenga khangandan pharga pugibse sinasi aikoi miyam di manjabni Manipur lengakna local representatives oiriba jila parishad amasung gram panchayat ki members singbu lauthok nauna administrative committee semnaba laukhalakliba khongthang yaningde haiduna khurai kongpal ningthaubung leikai de leiba maira paibi sangda thambaldong maira paibi lupna yaningdaba khongjang changsinkre khongjang aduga mari lenina khurai thambaldong maira paibi lupki president 𝐅𝐾 Lord Pina hai miyamna khankiba singbu mikhal tawdana ward members sindoktuna ngammi haiba matagum lengak asina tawriba thawang asi yaningde haiki kongpal ningthaubung leikai ward number 9 amasung 8 gi members singna saruk yaduna pangthokiba wakan mifam aduda mahakna hai member haibasi miyamna voting rights siznaduna mikhalda miyamgi mihut oina thagalakhibani vote thadaduna khankiba miyut singbu lauthokpa haibasi democracy chatpa leibak amada piba right matpani miyamna pikiba voting right asibu nathairaga lengakna power siznaduna members sintokpa haibasi democracy gi mamaida amuba dak ama thambani haiki Buddha Kalaga, Portaguda Kankiba, Milsimbo, Sakana, Nami Habu Matago, Doctoroga, Anova, Member Hapapasa, Yaning de, Sukubatavasa, Amada Tokuano, Atuba Matanda, Sakagi Funkake, and Tokyo, Anova, Pasay election, Tuna Tokuduna, Miang, Mangambigano. Manipur lengakna state asidagi Myanmar refugees singbu maramda Tindoknaba thabak lokhalingai charakta ngarang Manipur Human Rights Commission ki chairperson Justice UB Sahana luchingba khongbu amana Kamjong district ta chatuna mafamadu da lairiba refugee camp sing yengsinkre khongjat aduda mafamadu da lairamliba chinku ki refugees singna san amadi Burmese refugees sing aduga camp punhau pamhaudri MHRC ki chairperson ki khongjat aduda under secretary MD Jar Rahman ADC Kamjong SDC Kamjong Additional SP Kamjong Chasat Police Station ki officer in charge samadi Nipan Suba Assam Rifles ki official sing susaruyaki commission ki chairperson na Kamjong subdivision ki manung channa Sangalok amadi Faikoda hangliba refugee camp anida chatki hariba refugee camp ani asida chinkukina namba Myanmar refugee listing ani henbarom lady khongjat aduda commission asigi chairperson Myanmar refugee sing khulgi luchingba amadi civil society organization kayagi luchingba sing wari sanaba aduda maru oina refugee sing asigi changdraba yadraba nomagi oiba polam sing anala eng loinena pigliba angang singilarik laishu tamnabagi matangda wakhanaki panba yai madudi chai asigi February thada Kamjong district tongan mafam singda hangba relief camp singda leriba Myanmar refugee listing manga romgi biometric data khomgat palaikre masigi mathakta hauzik Manipurgi mafam atai singda hangba refugee camp singda punna Myanmar macha listing taranithoi rom lady haina panari Mamang chahi May 3 hauduna Manipurda thoklakiba kangluf anigi irangi awa chaitheng ngasisu koktri asugumba Leibak asigi hauzik oiriba tangdu leitadaba mikap mirau khongna thallaba matam asida kumai harau pangthoktuna nungai thokpagi matam oidri haina Friends in Need Society Fins Hairokna Fongdurakli maram aduna lakadoriba kumsi chaigi yausang kumhai asida lining laishoinga mari lenaba tawdaba yadraba thauram khaktamak pangthokpinaba hairokki miyamda Fins Hairoki Maiki degi appeal taragli Jai Kudingi Lamdamasida leptana pangtopa Hindu lining chatpa singi achoba kumhai singi manungda ama oiriba yausang kumhaigi mingda nakateng chatpa yumtong changduna sel niba lambida thatuna sel khaiba amadi holi palana chingba chatpidanaba amadi lekai gi oina lariba club amadi maira paibi ima iben singna sumaru oiba thodang lobiduna asigumba henba thavak toram sing pangtoktanaba thodang lobiu haina Fins na thadropa cherol amana khangalakli Manipur Apex Handloom Weavers and Handicraft
Artisan Cooperative Society Limited AWAS ki Anuba Board of Director Kanbagi Mikhal ngasi pangtokani haina toramba adu pangtokidre Mikhal asibu Sin lang naba Register of Cooperative Society na thara kiba Returning Officer 𝐂𝐻𝐸 na masagi lofam thokpa thaudang lodabadagi ngasigi Mikhal asi 𝐂𝐸𝐲 haina AWAS ki hanagi Vice President Sograkpam Buvol na maral sirakli loinina Mikhal pangtok kadaba mafam da masa lakidaba matau masakhang daba RO Tarun Kumar gi mathakta Porampat Police Station da case sama thangalagani haikre ngasi AWAS ki Director Kanbagi mifam pangtokani haina toramba konung mamang da leiba iboyaima sumang lila sanglin da pangtok kiba Paugi mifam amada wafam asi fongdokladuna bubol na hai chai ama hena Apex Society asigi Board of Director leitana lakibadu mensin na ba kanglon chumna Mikhal pangtok na ba changsil lakiba thorang sing aremba da tahan kiba laibak thibani lamda masigi senbilon chawkhat na ba honabada achawa thodang loduna lakliba fi sabi singi apunba body ama oiriba AWAS ki thaububa singi matam 𝐼 ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯖꯅꯋꯥꯔꯤ 2ꯗ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯅꯧꯕ Board of Directors ꯁꯤꯡ ꯈꯟꯗꯅ ꯂꯥꯛꯈꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯕꯣꯠ ꯇꯧꯗꯅ ꯂꯥꯛꯄꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯔꯦꯖꯤꯁꯇꯔꯅ ꯈꯪꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯤꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯉꯁꯤ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯁꯥꯏꯇꯤꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯛꯈꯤ ꯍꯥꯏꯈꯤ irresponsibility aduga makoina tharaiba masai election committee masigi 𝐷𝐻𝐸 magi daita lei haibasini mahak soibadagini maramdi mahakna ngasi haiba numisida election to numisida ngasi ma masak sungudi election phanga ma laaga magi problem mayam society ka tanabe yai problem leramba magi reason leramba ma tanabe yai arim tanadana hojik pawba election committee gi miyam ta thil lakta baije disina permission piraba adagi election gi process loiraba delegate form thaba loiraba masa agi bo thada bagi kano chesang delegate slip phangol loiraba bo se thada rudorobani na laaga ekoi sida karo to se masi da ma koi laaga election pangthok ta jina maram oiraga yam charang lamdi hojisi dim lakdagi society mayamgi adu mahak adu bisalo sa to hinjai bo mayamgi awana mayam se dai khangbidana election se si ye ko gi maram ama oiro se masi piendadana haiba restar gi mathakta man tharaiba saigi arogi mathakta akoi piendabo ahumse akoi thamjabani Nakal amaromda hiram asigi matangda AWAS ki hanagi President Eronikana fongdorakpada Mikhal asi pangthokpa yaroi thugaigani haina miref oigadoriba Mikhal kharana I pawda fongdokraba matung asi RO laktaba asina thawang asi kanagoma mioi kharagi thawinsin yauri haibada haimanba thokloi haina Apex Society asigi President oidingaida sel chai haina vigilance thazilaktuna case thengnabada magna mai pakiba laikre fi service singi apunba body ama oiriba AWAS ki makada matam gi oiba exhibition kaya pangtokuna madudagi fanglakpa sanfom na Apex body asibu mapung fana chalaibada season naduna lakli exhibition singdagi fanglakpa sanfom sing lana season naki de haiba asi vigilance ke director na tharakiba che da mayek sing na panduna lady haki akhoi hanjal harassment biba mioi ba mana mioi ba mda tawhaidaba mawongda harassment biba press conference tawa ahumlak aranba mawongda tawrakpa akhoi ai adum hanjal khangai hanjal adum tawra I yagadogum ningdana tawbani asengmati lei achumbasu mayamna khangbiyo leiba miyamna puthokbiyo haibasu ai haijaningi akhoi gi ithakta Apex selum haibase karino pisalon sagini pisalon sase karmain tawraga Apex singadage haidana akhoi makhan gayage exhibition kaya law exhibition singa se akhoi profit tanbani adugi profit tuna akhoi Apex ki tolobiba Apex ki develop tawa phiron akhoi showroom develop tawhanba aduga haiba mayam se management tawbani Ngasi 𝐍𝐴𝐕 Forest Division Government of Manipur na sinduna awareness program on fire protection under CSSFFP ama 𝐍𝐴𝐕 District Lengang Pokpi Community Hall da pangthokre Maihau langpok torokpada karamna mai kangadagi habigi matangda 𝐍𝐴𝐕 Fire Service ke officials sing na demonstration tawki loinena umang wabang da khanghaudana mai chakpat thorakpa matamda matau karamna mai adubu mathatkadagi habigi matangda 𝐍𝐴𝐕 Forest Division ki Wildlife Warden Huirem Rajan Kumar Singh amadi Red Cross Society 𝐍𝐴𝐕 District General Secretary 𝐿𝐔𝐿𝐿 Singh na resource person oina awareness speaki Forest ka naknaba khunja Singh amadi NGO Singh da yotpa Fireboat to be amadi thangna chingba ngapigani yotpa fireboat to be amadi thangna chingba singsu khosinaki thoramgi chief guest oikiba 𝐍𝐴𝐕 Forest Division ge
Divisional Forest Officer Elangbam Nirmala Chanuno haikibada Hausiki Matamasida Android mobile phone the internet ki khudong chaba loina fangnare masigi khudong chaba ama oina forest fire alert haidana ekhoi Forest Survey of India ki oina alert ama lakani karigumba Zirivam district asigi mafam amada mai chakle haradi isa gi mobile phone alert lakani masi kari kanai haibida forest ki staff sing leitaba natroga khudong chadaba thokpa matamda manakta leiriba khunja natroga NGO sing asina mai adu kanba ngamgani natroga mateng pangduna hena mai sandorakta nabada Hena kanagani haina fongdoki maramaduna NGOs kunja singamadi mobile paibi riba singna forest ki staff singa tanaduna register to be haiki Koina forest kan bama tanda mateng pangbiu haidana aina mayamda haijaming adunga koina special oina koina social worker kumba NGO kumba kaudise ka digino haidu matamda projecti thaina gi matamda Britishar matamda amusung koina independent ahan do phangba matamda di forest yamna strict oirame police tawna chai pairaga noi changba yade noi tawba yade haibagi yamna strict oirame adubu mayam se sum matam gi oina kari khange smaina tawradi khunja sing dina amu hena retaliate tawde haba aduna khunja sing ga loina na social worker sing ga loina na club member sing ga loina na khud samna habak tawna ba taragadi अखोई फॉरेस्ट डिपार्टमेंट से कन्बंगमगनी हाइदना सिगी तम मोनमा ओइना आइना छात्रसिंग दा हाइजनिंगबदा सोशल फेंसिंग तौवे सिगिजे छात्रसिंग सु खंजन बिहवो Thobal District Table Tennis Association TDTTA amadi Thobal District Veteran Table Tennis Association TDVTTA gi life member ama oiriba Manipur Police ke Senior Superintendent of Police Thobal gi RO oina thosu puriba Thobal Okram Mamang Lekai dagi Okram Tomba Singh amadi Okram Ongbi Manilema Devi gi machanipa Sub Inspector Okram Zotin Singh na Manipur University Kanchipur Imphal dagi Physical Education and Sports Science the Doctor of Philosophy PhD fanglakpabu ngasi Thobal District Table Tennis Association amadi Thobal District Veteran Table Tennis Association anina achamba khudol sing tamduna puning thawatkrei Lengaka Santigi Wari Saduna Mahosagi Punsida Ingna Chigna Leiraba UNLF Pambai Group ki Army Chief Yauna Maru Eba Myoy Ahumbu Faki Babu Yaning Daba Utpa Oinanga Se Visnupur District ki Mafam Kayada Wakan Mi Fam Pamkrei District Sigi Moirang Kendrogi Trong Lawi Makha Fairembam Leirak Amadi Kudekpi Amadi Tera Kongsangbi Market Set Wakan Mi Fam Famki Moirang Lamkai de Sumi Famasi Famki Thanga Amadi Kumbi Kendrogi Mafam Sing de Sumi Fam Famki District Sigi Ningthau Khong Visnupur Nambol, Taubul, Khoizuman dasu kadra Ahumak atuba matamda Tador Haina mi famki Nehru Yuva Kendra Visnupur na Visnupur Apunba Tengbang Lufamadi Red Cross Visnupur Branch ka kusam nadurangasi All DC Complex Laiba Relief Camp ta puning wakal leitana leina bagi matangda thoram ama pangthokre Thoramduda Deputy Director Dr. Dana Salamna Inmat Singh Puning Wakal Nuaina Laina Bagi Matangda Wangangki Mak Namaka Tana Relief Camp te Leiba Mi Oigera Atopada Leiba Oigera Hiram Amada Mi Kudingi Awa Nungai Loina Leibani Haraduna Puning Fatana Inmat Singh na Leibina Bawafam Tamki Mental health management haibani ekoi wakan dosi nungai na amadi thana leina bagi kabaine khoisi manage togani kabaine khoisi problem later be mere da like adugawa akogi kok sadaba wakan nungai da ba haibasi me ba puting maki sida dai bo ngai re jum da dai ba ngai re ekoi su sida ba me ba puting maksu matam gi wakan nungai da ba awa nungai ba si putsi ga adum loina da lakpa aduga amadi aduna haibasi si lakpiri batch ba loina da ka jane so ekoi civil hospital da ekoi mari leina ba sinuma scientific department da library ba aduga yam experience leiraba district asida sigumba mental health management wakal losing nungaina leina bagi matam koina akoi gi mioi ka da pautak piraba duguma doctor ni Awang Bathaki Mahailoi Sang Ama Purakna Bagi Wakalon Dangasi Mars Tara Taret Asida Luf Asigi Mahailoi Sang Kwakatel Thongnawzam Lekai de Leiba Mafamda
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤ ꯀꯨꯟꯃꯉꯥ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟꯒꯤ ꯑꯣꯏꯅ MSFDM ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯃꯤꯇꯤ ꯔꯤꯐꯣꯔꯝ ꯇꯧꯗꯨꯅ ꯅꯧꯅ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯈꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯩꯂꯣꯏꯁꯪ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯃꯌꯥꯏꯂꯣꯏꯁꯪꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯣशन ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯟꯗꯔ ꯈꯨꯃꯟꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯂꯨꯞꯀꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯉꯁꯤ ꯈꯜꯂꯕ ꯊꯧ ꯄꯨꯒꯗꯕꯁꯤꯡꯒ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤ ꯉꯁꯤ ꯈꯟꯈ꯭ꯔꯕ ꯑꯅꯧꯕ ꯊꯧꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯟꯚꯦꯅꯔ ꯍꯪꯂꯦꯝ ꯁꯅꯥꯌꯥꯏꯃ ꯀꯣ-ꯀꯟꯚꯦꯅꯔ ꯚꯤꯛꯇꯔ ꯑꯣꯏꯅꯥꯝ ꯀꯣ-ꯀꯟꯚꯦꯅꯔ ꯀꯪꯖꯝ-ꯖꯦꯁꯤꯀꯥ-ꯗꯦꯕꯤ ꯀꯣ-ꯀꯟꯚꯦꯅꯔ ꯏꯕꯦꯇꯣꯝꯕꯤ-ꯊꯣꯛꯁꯣꯝ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯃꯨꯖꯝ ꯁꯃꯦꯂꯟ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯅꯔꯦꯁ ꯁꯤꯡ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯅꯖꯤꯠ ꯔꯥꯖꯀꯨꯃꯥꯔꯅꯤ ꯊꯥ ꯑꯁꯤꯒꯤ ꯇꯔꯨꯛꯇꯒꯤ ꯍꯧꯅ ꯑꯣꯜ ꯖꯤꯔꯤꯚꯥꯝ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ AJSAꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯚꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯟꯅꯕꯨꯡꯗ ꯆꯠꯊꯔꯤꯕ ꯐꯥꯔꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ 5A ꯁꯥꯏꯠ ꯃꯤꯅꯤ ꯕꯣꯏꯁ ꯑꯟꯗꯔ 13 ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ 2023-24ꯒꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯂꯤగ్ ꯃꯦꯠꯆꯀꯤ ꯑꯍꯥꯟꯕ ꯃꯦꯠꯆꯇ ꯁꯟꯔꯥꯏꯖ ꯀ꯭ꯂꯕ ꯀꯗꯝ ꯇꯂꯥꯅ EYC ꯆꯟꯗ꯭ꯔꯄꯨꯔꯕꯨ ꯒꯣꯜ 4-0ꯗ ꯑꯅꯤꯁꯨꯕ ꯃꯦꯠꯆꯇꯅ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀ꯭ꯂꯕ ꯕꯥꯕꯨꯄꯔꯥꯅ CKCB ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯕꯨ ꯒꯣꯜ 4-1ꯗ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯃꯦꯠꯆꯇꯅ ꯑꯅꯟꯗꯃꯣꯌꯤ ꯀ꯭ꯂꯕ ꯖꯤꯔꯤꯒꯠꯅ ꯌꯥꯋꯜ ꯀ꯭ꯂꯕ ꯆꯝꯄꯥꯅꯒꯔꯕꯨ ꯒꯣꯜ 2-1ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯉꯁꯤꯒꯤ ꯃꯦꯠꯆꯁꯤꯡ ꯑꯁꯤ ꯑꯖꯁ ꯍꯦꯗꯔ KH ꯅꯤꯂꯀꯃꯜ ꯁꯤꯡ ꯑꯃꯗꯤ ꯑꯣꯔ ꯔꯥꯖꯦꯟ ꯁꯤꯡꯅ ꯀꯟꯗꯛ ꯇꯧꯈꯤ ꯍꯌꯦꯡꯒꯤ ꯑꯍꯥꯟꯕ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯂꯤగ్ ꯃꯦꯠꯆ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ CKCA ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯒ ꯁꯟꯔꯥꯏꯖ ꯀ꯭ꯂꯕ ꯀꯗꯝ ꯇꯂꯥꯒ ꯁꯥꯟꯅꯒꯅꯤ ꯑꯅꯤꯁꯨꯕ ꯃꯦꯠꯆ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ KYC ꯀꯥꯂꯤꯅꯒꯔꯒ EYC ꯆꯟꯗ꯭ꯔꯄꯨꯔꯒ ꯁꯥꯟꯅꯒꯅꯤ ꯑꯍꯨꯝꯁꯨꯕ ꯃꯦꯠꯆ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯌꯥꯋꯜ ꯀ꯭ꯂꯕ ꯆꯝꯄꯥꯅꯒꯔꯒ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀ꯭ꯂꯕ ꯕꯥꯕꯨꯄꯔꯥꯒ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ इथम मोइरांगपुरेल लाइखोंदा कुकी मिलिटेंट सिंगना बॉम अमदी नोमई कापसिंदुना लंदाराख्रे जेसीबी अमा हाइबा ट्रक अमा थार जीप अमा मई थारमले हौजिक लेरिबा फिबम असिदा मिखल पांगथोकपा अचुंबा डेमोक्रेटिक प्रोसेस ओइरोय इंडिया की याइफनबा मणिपुर कयाम कुइना कथोकनी हाइना सोशल एक्टिविस्ट सना याइमना फोंदोक्रे सकनाय रबी बॉक्सर एल सरिताना ताकपी तंबीरकपी मोरेदगी यावना लांजनरकपी चही नौरीबी नुपी मचा अनि नेशनल सब जूनियर बॉक्सिंग चैंपियनशिप दा सरुक यानबगी दमक इम्फाल थादोक्रे नॉर्थ ईस्ट विंडोना संदोक्सरिबा नुमिदांगी पाव मतांग सिदा लोइसरे मियंग ताबिरिबा सिंगबु अमुका हन्ना चन माबमना खुरुमजरी कायना थौरम उर्वश्रमदा एखोय ख्वाई पुमनमकपु नावकोनबिरंबा श्री ससिल कुमार निंगोंबमना महाकी नुंसिजरबा इमुंग मनु सागै नातै अमदि मरुक मपांग ख्वाई पुमनमकपु थादोकलमलगा हौखिबा तांग तरुक लिसिंगनी कुनमरी फाइरेंगी कुनमंगानी कुनतरुकनी पानबा युमसकै सनुमिता वृंदावन प्राप्ति ओइख्रे लाक्लिबा तांग 13 लिसिंगनी कुनमरी निंगथौकाबा नुमिता अस्ति संचय लौखटजरगा लाक्लिबा तांग 19 लेबा पोकपा नुमिता चिरा उसब दिन थोकले नुमित असिदा लैखिद्रबगी आत्माना इंगदा चिंगना लेजरनबगी दमकता ngамजबा हैरा खरदम हरि संकृतन गलोनेना श्री हरिगी चरिंदा कच्चगदौरी पलक्ष्य असिदा ब्राह्मण वैष्णव अहलमन अमदी मरुक मपांग ख्वाई पुमनमकना मतम चाना लेंबिरक्तुना हरिनाम श्रवण तौबिरनबा पत्रना निमंत्रण कचरी विनितगन निंगोंबम सुबदनी देवी ममा निंगोंबम ओंबी मयाकोन जेंगबम सरदरमिनी निंगोंबम राजेंद्र सिंह मखुरा निंगोंबम निंगो सोफिया सनातोंबी मचनबी ओइनाम सुरंजोय मसेनुपा निंगोंबम ओंबी प्रिया देवी मनाव नुपी मार्कस निंगोंबम मचानुपा थाइंसना अवी निंगोंबम मचानुपी हुमलेंगंबा अबो निंगोंबम मचानुपा मफम ओक्रम चुथे